State as the Tokliba Chahi Helaba Irang as the Praja Miyamgi ehul khangna thabak toukhidabana amadi Center Lengakna Tomina Lesson Manba Thong Kayanamara Moraga Handak Haidokiba Taran Pansuba Lokswa mikhalda BJP na maithiba nangkhibani haibaki wafam sing maikai kyadagi fongdoknarakli ELITETV Pangmi Sing na Khwaina Ima Kaithega Tongan Tongan Mafam Sing the Chatuna Kaithia Fanlebi Ma Sing Amadi Praja Miyamga Handak Haidokiba Taran Pansuba Lokswa mikhalda Lengak Pariba BJP candidate amadi party asina Sogotpa candidate animak maithiba nangkhiba aduka Congress ki mihut sing na outer amadi inner da yamna chauna mai pakibagi matangda miyang unarupage paudam ama puna tamina say ji hang lejeriba mafam asi khwairaman ima kaithengi hek mama maktadani hauji akoina tawjagadiba program asi ngasi mafam asida tinbiriba khoigi ahal laman idakbiriba isini naw satra nahar khwai puna maksida handak ngarang nahan hogiba tarik mari da haidokriba khoigi taraga nipalak suba Lok Sabha election da election haidokriba matung sida praja miyamgi khoigi pungning da kari phawbagi kari khanbagi abadi handak nongna elect tograba MP inara madi outer gi MP ani asina khoigi Manipur gi tabakta kari karamba khongthang lokhalakadage haibudi pawdam du ngosigi lakbiriba bazar sida lakbiriba khoigi mayam sigi pawdam ama lominasi ai Congress ni ka basi mayam nungai sei ba ai thada basu jabi mol thada ado jika bisa ai ma di jama thawai nungai bam poi maram di ma de chahot tarang taro kani hana khane mana vote pizza bani mai kusina piye akhoi emeli mega center do adudagi akhoi adam pizza bani na jabi mol na khoi chunga sijaya ba lanjo hawri hana khale to sinkidan khale ado Congress na parliament na khoi khare nungai gadan na khale bai ai kahoni de base mana phaba dum thabak taro kani hana dum khale me amata Hoi khare hujik akhoi myam changdana anoba kaino ama yeng asi haidana ne BJP CR se akhoi na supam pamdre ba handaki mi atai gi khangde akhoi Manipur gi oina ni iman haijari se aduna suk yam na waraba bisi mina leraba relic camp da leriba mi mayam sigi damakta ne na center dagi karigumba wahai ama tabaw Narendra Modi sina so habiraktre Amit Shah ru laibado mogi vote khomboi na lae ado si khoi sem ne na leibiri ba sim su hoi yengbi raga su khoina pendre khara aduna si punamak sing che anowa ama yeng si haidana ne Congress ki nong na tholai ba bimol se athokpam bimol si dai sida khoi yeng ase na yeng bani ma se ngarang sida lai mi khorba lai ko lakko matam sida suma khoi mamang sida sale sapastai bo nang Manipur di kalau hey nang ima leba Manipur city kalau haibo hai sema mana ko di yai gre aduna kalakta ba haibatu di mamang da ka gi basu samane ado ma su samana rak targa di mathang gi tam da di ma hoi di mi khan basi lurani palaga moina mana tapi taba praja mayam na haibu su kain flobi taba kadi ko ba haiti praja gi kadi gi awa basi kamai toroga mating pang de haib se moi kai gumbam ta khan gi dreba mayam na ngam se ta dreba aduna hana tawjaraga su hauji anoba panai ba kwa sarkar anoba adai ma hauji kare imya je batik sa bi ngatani ada masina palaga ni na ko su nuai ni na khale ba wa khan je ja khale ba kwa aduna ko BJP je pam de aduna injina tang pam pale ha kwa praja mayam inhan ba tangulai ta nei ba si pam je ba ai hujik ki oina te ai auto thawraga hingjari ko auto thawbuju ngai thawbana te simpham auto torame kai haiba tare laji maram oraga hingte adabna auto thore auto thoi joi ngai hingbana ti hana tarame paisa digi tabai changji am handare sene business sokthare haiba tare akoi gi senda labi punama mase parama tambire hana lawe akoi gi nampu sapu da tawkiba numbot ki numit mu jo basakang da bas thimu sepa madi haida ya launa nombu kapsambro ima mokri mele haidana news to jo social media jo pain oigre ko aduna sumaina ngasi akogi paisa pidana kang majority phangiba akogi inata la amagi mathakte hela karkhiba je mase akogi thaja bani parja akoina parja miyamna BJP ta anoba prama tambira bani haba je si haning masini ngasi akoina ngasi mayam gi damang ta puduna lakseri ba koigi election matung da praja sing da kari mot lerige haibis gi matang da sigi mayam tabik re praja sing gi mota lagi ba election da Congress na majority forfeit ko solid majority phanglaga mai pakli basi kogi hanaki leiri ba irang sida BJP laingak na
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯁꯦꯟꯇꯤꯃꯦꯟ ꯈꯪꯅ ꯊꯕꯛ ꯇꯧꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯪꯒ꯭ꯔꯦꯁꯇ ꯁꯄꯣꯔꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝꯗꯨꯅ ꯍꯦꯟꯅ ꯃꯄꯨꯡ ꯑꯣꯏꯅ ꯐꯪꯂꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯚꯣꯠ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯧꯁꯜꯂꯒ ꯂꯩꯈꯤꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯤ ꯚꯣꯠ ꯍꯥꯏꯗꯣꯛꯂꯕꯅꯤꯅ ꯊꯕꯛꯁꯤꯡꯗꯨꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯣ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯄꯥꯎꯗꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯨ ꯌꯥꯎꯔꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯕꯤꯁꯣꯔꯖꯤꯠ ꯑꯣꯏꯅꯥꯝ ELITETV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ